ꯅꯣꯡ ꯀꯟꯅ ꯆꯨꯏꯌꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯃꯥꯁꯤ ꯉꯥꯏꯗꯩꯅꯦ ꯃꯥꯅ ꯐꯣꯠꯂꯤꯁꯦ ꯁꯤꯁꯦ ꯂꯨ ꯊꯨꯡꯕꯩ ꯇꯥꯏꯞꯇ ꯇꯧꯗꯣꯏꯅꯦꯅ ꯑꯗꯣ ꯍꯧꯖꯤꯛ ꯉꯥꯏꯗꯩ ꯃꯥꯅ ꯐꯣꯠꯂꯤꯁꯦ ꯁꯤ ꯀꯩꯅꯣ ꯚ꯭ꯌꯨꯁꯦ ꯇꯧꯔꯒ ꯁꯤ ꯚ꯭ꯌꯨꯁꯦ ꯐꯣꯠꯏꯅꯦ ꯇꯧꯔꯤꯉꯩꯗꯩ ꯀꯨꯏꯔꯦ ꯃꯥꯅ ꯐꯣꯠꯂꯛꯏꯁꯦ ꯌꯦꯡꯕꯅꯤ ꯑꯩꯁꯨ ꯋꯥ ꯑꯝꯇ ꯉꯥꯡꯗꯕꯤꯗ ꯀꯩꯅꯣ ꯃꯥꯅ ꯇꯧꯔꯤꯁꯦ ꯀꯔꯤ ꯍꯥꯏꯔꯛꯀꯦ ꯁꯤꯅꯤ ꯃꯥ ꯑꯩꯅ ꯌꯦꯡꯉꯤꯁꯦ ꯑꯗꯨꯕꯨ ꯀꯩꯝ ꯍꯥꯏꯔꯛꯇꯦ ꯑꯗꯩ ꯊꯣꯛꯑꯒ ꯍꯦꯛꯇ ꯁꯤ ꯅꯨꯄꯤꯁꯤꯅ ꯇꯧꯔꯤꯁꯦ ꯊꯕꯥꯛ ꯐꯛꯇꯅ ꯎꯠꯂꯒꯦꯅ ꯃꯅꯤꯄꯨꯔ ꯁꯃꯥꯖꯁꯤꯗ ꯊꯕꯥꯛ ꯐꯥꯛ ꯎꯠꯀꯦ ꯇꯧ ꯐꯅꯦꯛꯀꯁꯨ ꯁꯦꯝꯃꯤꯅꯦ ꯇꯧꯔꯤꯁꯦ ꯌꯦꯡꯉꯣ ꯁꯤꯁꯦ ꯄꯥꯛꯑꯦꯕ ꯁꯤꯁꯦ ꯀꯃꯥꯏꯅꯅꯣ ꯈꯪꯗꯦ ꯃꯥꯏ ꯑꯥꯏꯗꯤꯌꯥꯁꯦ ꯑꯗꯣ ꯉꯥꯗꯤ ꯐꯖꯅ ꯐꯥꯕꯅꯦ ꯁꯤꯒꯤ ꯃꯇꯦꯡꯅ ꯐꯖꯅ ꯆꯥꯔꯛꯏ ꯀꯩꯅꯣ ꯑꯩꯅ ꯅꯣꯏꯔꯛꯏꯕ ꯆꯥꯎꯔꯛꯏꯕ ꯃꯌꯥꯝꯁꯦ ꯁꯤꯗ ꯐꯔꯛꯄ ꯉꯥꯅ ꯃꯇꯦꯡꯅꯅꯤ ꯇꯧ ꯐꯖꯅ ꯇꯧꯀꯣ ꯑꯩꯈꯣꯏꯕꯨ ꯆꯥꯅꯕ ꯍꯥꯎ ꯁꯤꯁꯦ ꯉꯥꯁꯦ ꯌꯦꯡꯉꯨ ꯁꯤ ꯈꯨꯠꯆꯥꯎ ꯌꯧꯅꯤ ꯁꯥꯡꯗ꯭ꯔꯥ ꯁꯥꯡꯉꯦ ꯍꯥꯏꯕꯁꯦ ꯅꯍꯥꯟꯃꯨꯛꯁꯨ ꯚꯤꯗꯤꯑꯣ ꯑꯃꯗꯤ ꯊꯥꯒꯠꯈꯤꯕꯅꯤ ꯅꯍꯥꯟꯋꯥꯏ ꯉꯥ ꯐꯖꯅ ꯅꯛꯄꯗꯣ ꯀꯥꯏꯗꯒꯤ ꯈꯣꯡꯕꯥꯟꯒꯤ ꯑꯐꯠꯇ ꯃꯌꯥꯝ ꯁꯦꯡꯗꯣꯛꯅꯕ ꯗꯥꯏꯄꯔ ꯈꯔ ꯌꯥꯎꯕꯗꯒꯤ ꯃꯤꯒꯤ ꯂꯧꯕꯨꯛꯀꯤ ꯅꯥꯄꯤ ꯍꯤꯗꯥꯛꯀꯨꯝꯕ ꯊꯥꯛꯄ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯇꯤꯟ ꯍꯤꯗꯥꯛꯀꯨꯝꯕ ꯊꯥꯛꯄ ꯀꯧꯇꯥ ꯈꯔ ꯁꯤꯁꯦ ꯈꯣꯡꯕꯥꯟ ꯁꯦꯡꯗꯣꯛꯅꯕ ꯈꯣꯡꯕꯥꯟ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯣ ꯍꯥꯏꯕꯤꯔꯗꯤ ꯈꯣꯡꯕꯥꯟ ꯐꯖꯅ ꯁꯦꯡꯗꯣꯛꯄꯅꯦ ꯁꯤꯒꯤ ꯃꯥꯒꯤ ꯂꯨ ꯍꯥꯏꯗꯨꯔ ꯍꯞꯄꯥꯁꯤꯅ ꯇꯧꯔꯣ ꯈꯣꯡꯕꯥꯟ ꯁꯦꯡꯅꯕ ꯆꯦꯗꯣꯡ ꯆꯪꯗꯣꯏꯅꯦꯕ ꯋꯥꯆꯦꯠ ꯈꯔ ꯆꯪꯒꯅꯤꯀꯣ ꯑꯗꯣ ꯍꯟꯗꯛꯇꯤ ꯉꯥ ꯃꯌꯥꯝ ꯆꯪꯅꯤꯗ ꯑꯐꯕꯇ ꯍꯥꯏꯒꯦ ꯆꯤꯟꯅꯤ ꯉꯥ ꯆꯪꯒꯅꯤ ꯍꯟꯗꯛꯇꯤ ꯏꯃꯥ ꯗꯣꯟ ꯒꯤꯚ ꯑꯞ ꯑꯣꯀꯦ ꯑꯩꯈꯣꯏꯒꯤ ꯉꯔꯥꯡꯒꯤ ꯀꯩꯅꯣ ꯇꯧꯕꯗꯣ ꯂꯨꯗꯣ ꯊꯨꯝ ꯆꯠꯈ꯭ꯔꯦꯕ ꯈꯨꯃꯥꯡ ꯁꯤꯁꯦ ꯑꯩꯁꯦ ꯈꯪꯍꯧꯗ꯭ꯔꯦꯕ ꯑꯗꯣ ꯃꯣꯏ ꯆꯠꯂꯤꯗꯉꯣꯟꯗ ꯃꯥ ꯈꯥꯎꯗꯣ ꯄꯥꯏꯕꯤꯔꯒꯦ ꯄꯨꯔꯛꯑꯣ ꯊꯝꯃꯣ ꯄꯨꯏꯌꯣ ꯄꯨꯏ ꯎꯔꯕꯁꯦ ꯁꯤ ꯑꯆꯧꯕꯗꯤ ꯑꯩ ꯎꯍꯧꯗ꯭ꯔꯦꯕ ꯄꯨꯕꯗ ꯑꯩ ꯉꯟꯇꯥꯅꯤ ꯑꯩ ꯇꯨꯝꯕ ꯍꯧꯒꯠꯇꯕꯩ ꯇꯧꯁꯤꯜꯂꯤꯅꯦ ꯇꯥꯔ ꯄꯨꯏꯌꯣ ꯂꯣꯡ ꯍꯥꯏꯗ꯭ꯔꯣ ꯂꯣꯡ ꯁꯣꯔꯤ ꯂꯨ ꯀꯩꯅꯣꯁꯦ ꯅꯍꯥꯟꯒꯤꯗꯣ ꯑꯩ ꯈꯪꯗꯦ ꯍꯞꯄꯥꯅ ꯈꯟꯕꯗꯣ ꯍꯞꯄꯥꯅ ꯈꯟꯕꯗꯣ ꯂꯨꯗꯨꯅꯦ ꯃꯥꯅ ꯄꯨꯏ ꯍꯥꯏꯗꯣ ꯆꯥꯎꯗ꯭ꯔꯥ ꯇꯥꯁꯤꯜꯂꯒꯅꯤ ꯃꯥꯅ ꯄꯨꯏꯁꯦ ꯁꯤꯗꯒꯤ ꯑꯃꯁꯤꯁꯨ ꯀꯖꯔꯦ ꯁꯤꯁꯨ ꯆꯩꯁꯦ ꯀꯩꯗꯧꯅꯕ ꯈꯪꯗꯦ ꯑꯩꯁꯦ ꯈꯥꯎꯁꯦ ꯄꯨꯏ ꯈꯥꯎꯁꯦ ꯑꯁ ꯑꯩꯁꯦ ꯇꯨꯝꯕ ꯍꯧꯒꯠꯄꯒꯅꯦꯕ ꯂꯥꯛꯏꯁꯦ ꯑꯗꯨ ꯃꯐꯝꯗ ꯌꯧꯔ ꯎꯠꯂꯛꯑꯒꯦ ꯑꯩ ꯁꯤꯒꯤ ꯁꯝꯖꯤꯟꯁꯤꯔ ꯀꯩꯝ ꯊꯥꯗ ꯃꯥꯜꯂꯦ ꯁꯝꯖꯤꯜꯂꯒꯦꯗ ꯁꯤꯗꯩꯁꯤꯗ ꯁꯝꯖꯤꯜꯂꯒ ꯆꯠꯂꯒꯦ ꯅꯣꯡꯗꯤ ꯈꯔ ꯂꯩꯀꯣ ꯑꯁ ꯉꯁꯥꯏ ꯑꯌꯨꯛꯇꯤ ꯅꯣꯡꯁꯦ ꯄꯣꯛꯄ ꯃꯝꯃꯦ ꯅꯣꯡꯁꯦ ꯃꯝꯃꯕꯅꯤꯅ ꯑꯩꯁꯨ ꯇꯨꯝꯕꯅꯤꯗꯣ ꯁꯤꯔꯦ ꯌꯧꯔꯦ ꯇꯧ ꯁꯤꯒ ꯁꯤꯡꯗ ꯉꯥꯏ ꯄꯣꯛꯄ ꯁꯤꯡꯒꯁꯦ ꯑꯩ ꯈꯥꯎꯁꯦ ꯁꯥꯡꯕꯅ ꯁꯤ ꯊꯥꯗꯒꯅꯦꯕꯀꯣ ꯁꯤ ꯊꯥꯗꯈꯤꯕꯁꯦ ꯁꯤꯅꯦꯀꯣ ꯁꯤ ꯊꯥꯗꯈꯤꯕꯁꯦ ꯁꯣꯝꯗ ꯍꯣꯜ ꯇꯥꯍꯜꯂꯛꯇꯣꯏꯅꯦ ꯁꯤꯁꯦ ꯇꯨ ꯁꯤ ꯇꯥꯔꯛꯑꯦ ꯁꯥꯡꯕ꯭ꯔꯥ ꯀꯌꯥꯃꯨꯛ ꯁꯥꯡꯒꯦꯗ ꯁꯥꯡꯗꯧ ꯊꯥꯗꯒꯤꯅꯦ ꯁꯣꯝꯗ ꯄꯥꯛꯄꯁꯦ ꯑꯩ ꯎꯠꯂꯛꯀꯦꯕ ꯆꯠꯂꯒ ꯇꯨ ꯁꯤ ꯄꯥꯛꯇ꯭ꯔꯥ ꯁꯤꯒꯤ ꯊꯣꯡꯁꯦ ꯊꯣꯡ ꯍꯥꯏꯗꯤ ꯊꯣꯡ ꯑꯗꯨꯝ ꯍꯥꯏ ꯇꯥꯕꯅꯤꯀꯣ ꯁꯤ ꯄꯥꯛꯄꯁꯦ ꯁꯤꯗꯒꯤꯅꯦꯕ ꯊꯥꯗꯔꯛꯏꯁꯦ ꯑꯗꯨ ꯉꯥꯁꯦ ꯌꯥꯝ ꯐꯥꯗꯧ ꯃꯥꯟꯗ꯭ꯔꯥ ꯁꯤ ꯈꯣꯡꯕꯥꯟ ꯑꯄꯥꯛꯄꯅꯦꯕꯀꯣ ꯁꯤ ꯈꯣꯡꯕꯥꯟꯁꯤ ꯆꯦꯟꯊꯔꯛꯄ ꯉꯥ ꯂꯣꯏ ꯐꯥꯔꯗꯨꯝꯅꯦ ꯑꯩꯈꯣꯏ ꯆꯪꯈ꯭ꯔꯦꯀꯣ ꯃꯌꯥꯝ ꯃꯅꯨꯡꯗ ꯅꯐꯗꯦ ꯌꯧ ꯆꯪꯈ꯭ꯔꯦ ꯇꯨ ꯃꯅꯨꯡꯗ ꯆꯪꯍꯟꯈ꯭ꯔꯒꯗꯤ ꯍꯌꯦꯡ ꯁꯣꯡꯗ꯭ꯔꯥ ꯁꯤ ꯖꯒꯥꯁꯦ ꯁꯤꯅ ꯁꯣꯝꯗ ꯅꯥꯟꯊꯣꯔꯛꯏꯁꯦ ꯁꯤꯗꯤ ꯑꯗꯨꯝ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯗꯣ ꯏꯟꯗꯣ ꯁꯤ ꯇꯥꯔꯛꯏ ꯑꯗꯨꯝ ꯈꯨꯃꯥꯟ ꯁꯨꯃꯥꯏꯅ ꯆꯥꯎꯋꯦꯕ ꯑꯗꯨꯅ ꯉꯥ ꯑꯗꯨꯝ ꯆꯦꯟꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯆꯪꯉ ꯆꯥꯅꯤꯡꯉꯤ ꯑꯩꯈꯣꯏ ꯁꯤ ꯊꯨꯡꯕ ꯀꯥꯏꯁꯦ ꯁꯤ ꯌꯣꯠ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯃꯥꯅ ꯄꯨꯔꯛꯄ ꯌꯣꯠ ꯃꯌꯥꯝꯗꯣ ꯁꯤꯁꯦ ꯑꯗꯨꯝ ꯍꯥꯞꯄꯦ ꯁꯤ ꯌꯣꯠꯁꯦ ꯁꯤꯁꯦ ꯌꯣꯠ ꯑꯃ ꯄ꯭ꯂꯥꯁꯀ ꯄꯨꯔꯛꯏꯗꯣ ꯑꯩꯈꯣꯏꯗꯤ ꯂꯨ ꯊꯨꯡꯕꯗ ꯊꯑꯣꯏꯅ ꯐꯖꯅ ꯀꯩꯅꯣ ꯇꯧꯕ ꯅꯠꯇꯦ ꯍꯥꯏꯕꯗꯤ ꯏꯂꯥꯏ ꯂꯥꯏꯅ ꯊꯨꯡꯕ ꯅꯠꯇꯦ ꯑꯩꯈꯣꯏꯗꯤ ꯄ꯭ꯂꯥꯁꯇꯒꯤ ꯀꯩꯗꯒꯤ ꯑꯗꯨꯝ ꯄꯨꯔꯛꯄꯅꯦ ꯑꯩꯈꯣꯏ ꯂꯨ ꯊꯨꯡꯕꯁꯤꯗꯤꯀꯣ ꯁꯤ ꯄ꯭ꯂꯥꯁꯇꯒꯤ ꯌꯣꯠꯇꯒꯤ ꯆꯩꯗꯒꯤ ꯑꯗꯨꯝ ꯄꯨꯔꯛꯄꯅꯦꯕ ꯊꯥꯡ 10 ꯄ꯭ꯂꯥꯁ ꯑꯗꯨꯝ ꯁꯨꯔꯦ ꯑꯩꯈꯣꯏ ꯊꯨꯡꯕ ꯂꯨꯁꯤꯗꯤ ꯑꯗꯨꯒ ꯆꯩ ꯆꯔꯥꯃꯨꯛ ꯆꯪꯉꯦ ꯕꯗꯤꯡ 10 ꯑꯀꯣꯟꯕꯒꯤ ꯑꯁꯤꯁꯨ ꯆꯪꯉꯦ ꯑꯁ ꯌꯥꯝ ꯂꯨꯒꯕ ꯂꯨ ꯈꯨꯊꯨꯡꯅꯦ ꯑꯩꯈꯣꯏꯒꯤꯗꯤ ꯆꯪꯈ꯭ꯔꯗꯣ ꯀꯩꯅꯣ ꯌꯥꯝ ꯋꯥꯅ ꯊꯨꯡꯕꯖꯥꯠꯅꯤ ꯁꯤꯗ ꯑꯃꯨꯛ ꯉꯥ ꯀꯧ ꯍꯨꯔꯥꯜ ꯂꯩꯔꯝꯃꯗꯤꯀꯣ ꯈꯪꯅꯤꯡꯉꯣꯏ ꯀꯩ ꯆꯩꯔꯣ ꯅꯪ ꯄꯨꯔꯛꯏꯗꯣ ꯀꯩꯁꯨ ꯌꯥꯎꯗꯦ ꯑꯣ ꯁꯤꯗ ꯃꯥꯏ ꯁꯤ ꯋꯥꯁꯦ ꯆꯪꯗꯣꯏꯅꯦ ꯑꯆꯧꯅꯦ ꯂꯨꯗ꯭ꯔꯥ ꯁꯤ ꯋꯥꯁꯦ ꯌꯥꯎꯔꯦꯀꯣ ꯁꯤ ꯌꯣꯠꯁꯤꯁꯨ ꯂꯦꯝꯃꯦ ꯌꯣꯠ ꯃꯌꯥꯝ ꯄꯨꯔꯛꯄꯅꯦ
ꯁꯤ ꯌꯨꯁꯤꯗ ꯍꯥꯞꯆꯧ ꯍꯥꯏꯔꯣ ꯁꯤ ꯌꯨꯁꯤ ꯂꯦꯝꯃꯤ ꯀꯌꯥ ꯋꯥꯏ ꯌꯦꯡꯉꯨ ꯉꯥ ꯐꯥꯕ ꯀꯥꯏꯁꯦ ꯂꯨ ꯊꯨꯡꯕ ꯀꯥꯏꯁꯦ ꯁꯤꯒꯤ ꯕꯥꯠ ꯁꯥꯇꯤꯟꯁꯦ ꯑꯩ ꯇꯨꯞꯀꯦ ꯈꯨꯃꯥꯡ ꯆꯧ ꯁꯤꯒꯤ ꯆꯩꯁꯨ ꯆꯪꯉꯦ ꯍꯥꯏꯕ ꯑꯩꯅ ꯍꯥꯏꯕꯗꯣ ꯁꯤꯒꯤ ꯆꯩꯁꯦ ꯃꯌꯥꯝ ꯆꯪꯉꯦ ꯁꯤ ꯆꯩꯁꯦ ꯈꯨꯃꯥꯡ ꯁꯦꯝꯃꯤ ꯌꯦꯡꯉꯨ ꯈꯨꯃꯥꯡꯁꯦ ꯅꯨꯄꯥ ꯌꯥꯎꯗꯕ ꯃꯥꯅ ꯌꯥꯅ ꯌꯥꯅꯕ ꯁꯦꯝꯕꯤꯕꯗ ꯈꯨꯃꯥꯡꯁꯦ ꯁꯤ ꯊꯑꯣꯏ ꯂꯩꯔꯤꯅꯦ ꯌꯦꯡꯉꯨ ꯄꯩꯁꯥ ꯌꯥꯝ ꯆꯪꯗꯕꯖꯥꯠꯅꯤꯗ ꯑꯩꯈꯣꯏ ꯂꯨ ꯊꯨꯡꯕ ꯀꯥꯏꯁꯦ ꯁꯤ ꯆꯩ ꯄꯨꯔꯛꯄꯗꯣ ꯃꯃꯥꯅ ꯉꯁꯥꯏ ꯁꯤꯁꯨ ꯆꯪꯗꯣꯏꯅꯦ ꯇꯧꯔꯤꯁꯦ ꯑꯁ ꯅꯍꯥꯟꯒꯩꯕꯨ ꯈꯪꯗꯦ ꯌꯥꯝ ꯆꯪꯕꯖꯥꯠꯅꯤ ꯆꯪꯉꯤ ꯑꯩꯈꯣꯏ ꯃꯁꯜ ꯅꯍꯥꯟꯒꯩ ꯇꯧꯕꯅꯦꯕꯀꯣ ꯉꯁꯤꯗꯤ ꯍꯟꯗꯛ ꯌꯥꯎꯕꯗꯤ ꯁꯨꯝ ꯆꯪꯉꯦ ꯈꯪꯉꯦ ꯑꯁ ꯌꯦꯡꯉꯨ ꯆꯪꯗꯣꯏꯅꯦ ꯇꯧꯔꯤꯁꯦ ꯅꯨꯡꯊꯪ ꯀꯧꯔꯝꯃꯦ ꯅꯨꯡꯊꯪ ꯑꯃ ꯌꯥꯎꯔꯦ ꯊꯥꯡ ꯑꯃ ꯌꯥꯎꯔꯦ ꯆꯩ ꯈꯔꯗꯨꯒ ꯆꯩ ꯑꯆꯧꯕꯁꯤ ꯉꯥꯒꯗꯤ ꯄꯤꯛ ꯊꯟꯅꯂꯛꯇꯣꯏꯅꯦ ꯊꯥꯗꯈ꯭ꯔꯦ ꯂꯪꯊꯈ꯭ꯔꯦ ꯁꯥꯏ ꯖꯒꯥꯁꯤꯒ ꯐꯪꯗꯣꯏ ꯃꯥꯜꯂꯦ ꯁꯨꯃꯥꯏꯅ ꯇꯧꯕ ꯊꯦꯛꯆꯜꯂꯒ ꯂꯩꯔꯦ ꯍꯥꯏꯕ ꯇꯧꯁꯤ ꯁꯨꯃꯥꯏꯅ ꯂꯥꯛꯑꯅ ꯍꯦꯛ ꯊꯦꯛꯑ ꯂꯩ ꯁꯥꯡꯉꯒ ꯍꯦꯟꯅ ꯋꯦꯛꯁ ꯂꯥꯎꯅ ꯇꯤꯡꯉ ꯂꯩꯗꯣꯏꯅꯤ ꯁꯤ ꯆꯦꯟꯊꯩꯗꯣ ꯁꯤꯡ ꯃꯈꯣꯟꯗꯣ ꯁꯤꯅꯤ ꯑꯩꯈꯣꯏ ꯂꯨ ꯊꯨꯡꯕ ꯍꯥꯏꯕ ꯐꯅ ꯀꯨꯏꯅ ꯆꯪꯒꯖꯥꯠꯅꯤ ꯌꯥꯝ ꯀꯨꯏꯅ ꯆꯪꯉꯦ ꯑꯩꯅ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯇꯦꯟꯕ ꯃꯥꯟꯕ ꯅꯨꯡꯊꯪꯒ ꯄ꯭ꯂꯥꯁꯀ ꯂꯩꯍꯧꯔꯦ ꯑꯃꯨꯛ ꯆꯪꯈ꯭ꯔꯦ ꯑꯇꯩ ꯍꯧꯖꯤꯛ ꯏꯁꯤꯡ ꯆꯦꯜꯂꯦꯕꯀꯣ ꯑꯩꯅ ꯍꯥꯏꯕꯗꯣ ꯁꯤꯁꯦ ꯈꯨꯃꯥꯏ ꯉꯥꯛꯇꯅꯦꯅ ꯀꯦꯅꯦꯜ ꯄꯔꯦꯡꯗꯒꯤ ꯂꯥꯛꯄꯅꯦꯕ ꯁꯤꯁꯦ ꯑꯗꯣ ꯈꯨꯃꯥꯏ ꯃꯔꯛ ꯃꯔꯛꯇ ꯁꯤ ꯂꯧꯕꯨꯛ ꯉꯥꯛꯇꯅꯦꯕꯀꯣ ꯆꯦꯔꯪꯈꯥꯎꯒꯨꯝꯕ ꯍꯥꯒꯤꯁꯀꯨꯝꯕ ꯂꯛꯄ ꯌꯥꯎꯋꯦꯅ ꯍꯥꯏꯕꯗꯣ ꯃꯔꯛ ꯃꯔꯛꯇ ꯁꯤꯗ ꯏꯟꯗꯤꯌꯥ ꯆꯥꯎꯔꯕꯅꯤꯅ ꯁꯨꯃꯥꯏꯅ ꯄꯔꯦꯡ ꯁꯥꯅ ꯂꯥꯛꯑꯦꯀꯣ ꯂꯣꯏꯕꯒꯤ ꯑꯝꯇꯪ ꯑꯔꯣꯏꯕꯒꯤꯗ ꯎꯠꯂꯝꯒꯦ ꯆꯠꯂꯒꯦ ꯑꯗꯨ ꯁꯤꯁꯦ ꯁꯨꯃꯥꯏꯅ ꯆꯠꯇꯣꯔꯦ ꯑꯩ ꯁꯤꯗꯩ ꯁꯨꯝ ꯅꯝꯃꯛꯀꯦꯕꯀꯣ ꯑꯩ ꯆꯤꯡ ꯎꯏꯌꯦꯕ ꯆꯤꯡꯅꯤꯅ ꯁꯤꯁꯦ ꯁꯤꯒꯤ ꯅꯥꯄꯤꯁꯦ ꯌꯥꯝ ꯀꯩꯅꯣ ꯇꯧꯕꯅꯦ ꯅꯨꯡꯁꯤꯕꯅꯦ ꯑꯉꯥꯡ ꯃꯌꯥꯝ ꯁꯥꯟꯅꯔꯛꯑꯦ ꯅꯥꯇꯩ ꯂꯥꯛꯑꯦ ꯅꯀꯣꯛ ꯈꯨꯝꯃꯣ ꯅꯥꯇꯩ ꯂꯥꯛꯑꯦ ꯅꯀꯣꯛ ꯈꯨꯝꯃꯣ ꯈꯨꯝꯃꯦ ꯁꯨꯃꯥꯏꯅ ꯇꯧꯔ ꯁꯥꯟꯅꯔꯛꯑꯦ ꯑꯗꯣ ꯁꯤꯁꯦ ꯑꯁꯤ ꯃꯆꯥꯁꯦ ꯂꯥꯏꯔꯤꯛ ꯃꯅꯨꯡꯗꯒ ꯍꯥꯞꯄꯗꯣ ꯑꯩꯈꯣꯏ ꯅꯨꯡꯁꯤ ꯁꯤꯅꯤ ꯈꯨꯡꯒꯪꯒꯤ ꯄꯨꯟꯁꯤ ꯍꯥꯏꯔꯤꯁꯦ ꯃꯅꯨꯡꯁꯦ ꯊꯤꯡꯖꯤꯜꯂꯒ ꯋꯥ ꯋꯥ ꯈꯥꯏꯕ ꯆꯥꯎ ꯆꯥꯎ ꯊꯤꯜꯂꯒ ꯏꯃꯥ ꯁꯤ ꯏꯃꯥ ꯇꯣ ꯑꯃ ꯂꯪꯉꯛꯑꯦ ꯇꯣ ꯑꯗꯨ ꯍꯥꯞꯆꯜꯂꯣ ꯅꯪ ꯀꯨꯝꯒꯦ ꯍꯥꯏꯔꯣ ꯑꯗꯨꯒ ꯅꯪ ꯕꯨꯠ ꯍꯪꯉꯛꯏꯁꯤꯅ ꯀꯩꯒꯤ ꯕꯨꯠ ꯍꯪꯉꯛꯏꯁꯤꯅ ꯀꯩꯒꯤꯅꯣ ꯆꯠꯂꯒ ꯍꯥꯏꯔꯣ ꯑꯗꯨ ꯑꯣꯏꯕ ꯀꯔꯤꯅꯣ ꯃꯥꯏꯗ ꯃꯤꯖꯥꯡ ꯑꯃ ꯊꯨꯔꯤꯁꯤꯕꯣ ꯑꯁ ꯍꯣꯔꯦꯟ ꯑꯩꯈꯣꯏ ꯃꯥ ꯑꯩꯈꯣꯏꯅ ꯍꯜꯂꯦ ꯍꯧꯖꯤꯛꯇꯤꯅꯦ ꯑꯩꯈꯣꯏ ꯂꯨ ꯀꯥꯏꯕ ꯑꯣꯏꯅ ꯀꯩꯅꯣꯗ ꯆꯠꯂꯤꯅꯦ ꯂꯝꯕꯤꯗ ꯁꯣꯔꯣꯛꯇ ꯏꯁꯟꯁꯦ ꯑꯁ ꯃꯌꯥꯡ ꯏꯀꯪ ꯀꯪꯉꯅ ꯃꯌꯥꯡ ꯏꯀꯪ ꯀꯪꯉ ꯄꯣꯠ ꯑꯁꯤꯗ ꯄꯣꯠ ꯌꯣꯜꯂꯤ ꯃꯥ ꯁꯤ ꯁꯟꯁꯤꯗꯤ ꯃꯆꯤꯁꯨ ꯌꯥꯎꯗꯦ ꯁꯤ ꯋꯥꯡ ꯑꯗꯨ ꯇꯜꯂꯦ ꯃꯌꯥꯡ ꯃꯥ ꯂꯣꯏ ꯋꯥ ꯒꯥꯔꯤ ꯂꯥꯛꯑꯦ ꯂꯥꯛꯑꯦ ꯅꯪꯅ ꯋꯥꯡꯉꯦ ꯍꯥꯏꯔꯨꯕꯒꯤ ꯅꯉꯣꯟꯗ ꯆꯦꯟꯁꯤꯟꯈꯤꯗꯣ ꯋꯥꯡꯉꯦ ꯀꯥꯏ ꯍꯥꯏꯖꯧꯅꯨ ꯒꯥꯔꯤ ꯂꯥꯛꯑꯦ ꯂꯥꯛꯑꯣ ꯑꯩꯈꯣꯏ ꯂꯨ ꯊꯨꯝꯐꯝꯅꯦ ꯁꯤꯁꯦ ꯑꯩꯅ ꯇꯣ ꯁꯤꯗꯒꯤꯅꯦ ꯑꯩꯈꯣꯏꯅ ꯂꯨ ꯊꯨꯝꯃꯝꯕꯗꯣ ꯁꯤꯗ ꯁꯨꯃꯥꯏꯅ ꯇꯧꯋꯦꯅ ꯁꯣꯝꯗꯒꯤ ꯂꯥꯛꯄ ꯑꯗꯩ ꯁꯤ ꯁꯣꯔꯣꯛꯅꯤꯗꯅꯀꯣ ꯁꯣꯔꯣꯛꯅꯤꯅ ꯍꯧꯖꯤꯛ ꯁꯤꯗ ꯐꯥꯎꯖꯤꯜꯂꯒ ꯂꯥꯛꯄꯅꯦꯕ ꯍꯥ ꯁꯤ ꯑꯩꯈꯣꯏ ꯃꯥꯃ ꯈꯣꯏꯗꯣꯛꯑꯝꯃꯤ ꯉꯁꯥꯏ ꯈꯣꯏꯍꯧꯗꯕꯅꯦꯕ ꯈꯣꯏꯔꯝꯃꯦ ꯂꯧ ꯊꯥꯗꯕ ꯁꯥꯇꯤꯟ ꯄꯨꯔꯛꯏꯅꯤ ꯁꯥꯇꯤꯟꯁꯦ ꯑꯍꯟ ꯊꯥꯏꯅꯒꯤ ꯁꯤ ꯁꯥꯇꯤꯟꯁꯦ ꯕꯣꯔꯒꯤ ꯁꯥꯇꯤꯟ ꯑꯣꯏꯅꯗꯥꯏꯅꯦ ꯑꯗꯨ ꯀꯥꯏꯔꯅꯤ ꯇꯨ ꯅꯣꯡꯒꯤꯗꯤ ꯌꯥꯝ ꯀꯟꯅ ꯆꯨꯈꯤꯗꯦ ꯍꯥꯏꯐꯦꯠꯇꯪ ꯈꯤꯇꯪ ꯈꯤꯛꯈꯤꯕꯅꯦꯕꯀꯣ ꯑꯗꯨꯅ ꯌꯥꯝ ꯌꯥꯎꯔꯝꯗꯕꯗꯤ ꯃꯥꯟꯗꯦ ꯇꯨ ꯌꯥꯝ ꯈꯤꯛꯇꯦ ꯍꯥꯏꯕ ꯅꯣꯡ ꯃꯪꯉ ꯇꯣꯛꯑꯦ ꯇꯨ ꯌꯥꯝ ꯀꯟꯅ ꯇꯥꯗꯦ ꯍꯥꯏꯕ ꯅꯣꯡꯁꯦ ꯂꯝꯕꯤꯒꯗꯣ ꯆꯣꯠꯇꯦꯗꯣ ꯀꯩ ꯈꯥꯎꯅꯣ ꯌꯥꯎꯔꯕ ꯉꯥ ꯈꯔꯗꯤ ꯌꯥꯎꯔꯦ ꯈꯥꯎ ꯑꯩꯈꯣꯏ ꯃꯥꯈꯣꯏꯁꯦ ꯌꯥꯎꯗꯧ ꯃꯥꯟꯗꯕꯩꯀꯣ ꯈꯥꯎ ꯀꯩꯝ ꯄꯣꯛꯇꯕꯂꯦ ꯑꯗꯣ ꯌꯥꯎꯔꯝꯕꯩ ꯈꯥꯎ ꯑꯝꯇ ꯊꯤꯈꯤꯒꯦ ꯁ꯭ꯋꯥꯏꯗ ꯆꯦꯔꯪꯈꯥꯎꯒꯨꯝꯕ ꯑꯝꯇ ꯂꯩꯇꯦꯅꯦ ꯁꯤ ꯆꯦꯔꯪꯈꯥꯎꯒꯨꯝꯕ ꯑꯃ ꯂꯩ ꯁꯤ ꯄꯨꯔꯛꯀꯦ ꯊꯤꯗ ꯌꯥꯎꯕꯖꯥꯠꯂꯦ ꯁꯤ ꯆꯦꯔꯪꯈꯥꯎꯁꯦ ꯇꯨꯀꯠꯆꯩꯅꯤ ꯃꯁꯤ ꯀꯩꯅꯣ ꯑꯩ ꯍꯪꯒꯣꯏ ꯄꯥꯏꯕ ꯁꯤ ꯀꯤꯌꯦꯅꯗꯦ ꯀꯩꯀꯩ ꯌꯥꯎꯕ ꯈꯪꯗꯦ ꯈꯪꯕ ꯀꯩꯗꯧꯔꯒꯦ ꯑꯩ ꯀꯤꯁꯤꯗꯣ ꯂꯧꯊꯣꯛꯇꯣꯏꯅꯦꯕꯀꯣ ꯑꯩ ꯀꯤꯁꯤ ꯂꯧꯊꯣꯛꯀꯅꯤ ꯇꯧꯗꯣꯏꯅꯤ ꯌꯥꯝꯅ ꯌꯥꯎꯔꯝꯗꯕꯗꯤ ꯃꯥꯟꯗꯦ ꯀꯨꯏꯗ꯭ꯔꯤꯕ ꯏꯃꯥ ꯁꯤ ꯀꯩꯅꯣ ꯇꯧꯖꯕꯤꯒꯦ ꯌꯥꯝ ꯌꯥꯎꯗꯦꯗ ꯏꯁ ꯀꯨꯏꯗ꯭ꯔꯤꯗꯤ ꯃꯀꯥ ꯑꯃ ꯌꯥꯎꯔꯤ ꯑꯩꯈꯣꯏꯅ ꯆꯠꯀꯗ ꯃꯀꯥ ꯑꯃ ꯌꯥꯎꯗꯝ ꯌꯥꯝ ꯌꯥꯎꯕꯗꯤ ꯑꯣꯏꯗꯦ ꯆꯥꯎꯕꯗꯤ ꯐꯅ ꯆꯥꯎꯔꯦꯀꯣ ꯑꯗꯣ ꯌꯥꯎꯕꯗꯤ ꯁꯤ ꯀꯨꯏꯗꯕꯒꯤꯅꯤꯗ ꯁꯤ ꯆꯦꯔꯪꯈꯥꯎꯗ ꯍꯥꯞꯄ ꯑꯩꯈꯣꯏꯅ ꯄꯥꯏꯁꯜꯂꯦ ꯅꯪ ꯄꯥꯏꯁꯜꯂꯦ ꯉꯁꯤ ꯍꯥꯏꯕꯅꯦ ꯃꯀꯥ ꯍꯥꯏꯁꯦ ꯃꯀꯥ ꯑꯃ ꯌꯥꯎꯈꯤꯕꯅꯦ ꯁꯤꯗ ꯑꯩꯅ ꯎꯒꯤ ꯃꯆꯤ ꯄꯥꯟꯕꯗꯣ ꯁꯤꯝꯇ ꯐꯛꯀꯥꯎꯁꯤꯗ ꯃꯀꯥꯒꯤ ꯇꯥꯏꯞꯇ ꯑꯩꯈꯣꯏ ꯈꯥꯎꯒꯗꯣ ꯄꯨꯔꯛꯇꯣꯏꯅꯤꯀꯣ ꯑꯩꯈꯣꯏꯁꯦ ꯍꯥꯏꯕꯗꯤ ꯊꯥꯖꯗꯕ ꯍꯥꯏꯇꯥꯔꯦ ꯀꯩꯝꯇꯪ ꯌꯥꯎꯔꯝꯗꯧ ꯃꯥꯟꯗꯕ ꯀꯨꯏꯗꯅ ꯊꯨꯝꯕꯗꯣ ꯑꯗꯨꯒꯤ ꯀꯩꯗꯧꯗꯣꯏꯅꯣ ꯑꯩꯈꯣꯏꯅ ꯄꯤꯔꯛꯀꯅꯣ ꯊꯝꯃꯣ ꯃꯈꯥꯗ ꯇꯥꯞꯇꯅꯤ ꯂꯣꯏꯔꯦꯕꯀꯣ ꯑꯩꯈꯣꯏ ꯁꯤꯁꯦ ꯁꯤ ꯊꯝꯃꯅꯦꯕ ꯉꯥ ꯁꯤꯗ ꯀꯤꯁꯤꯗ ꯌꯥꯎꯈ꯭ꯔꯦꯀꯣ ꯁꯤꯗ ꯉꯥꯁꯦ ꯑꯗꯣ ꯑꯩꯈꯣꯏ ꯆꯠꯂꯅꯦꯕ ꯆꯠꯄꯁꯦ ꯁꯤ ꯂꯧꯕꯨꯛꯇꯒꯤ ꯆꯠꯄ ꯌꯥꯏꯕ ꯑꯩꯈꯣꯏꯁꯦ ꯐꯥꯎꯈ꯭ꯔꯦꯅ ꯏꯟꯁꯥꯡ ꯐꯥꯎꯈ꯭ꯔꯦ ꯁ꯭ꯇ꯭ꯔꯦꯠ ꯆꯠꯈꯤꯕ ꯑꯗꯨ ꯆꯠꯂꯔꯣꯏ ꯍꯧꯖꯤꯛ ꯁꯣꯔꯣꯛꯇꯒꯤ ꯆꯠꯈ꯭ꯔꯅꯤ ꯁꯣꯔꯣꯛꯇꯒꯤ ꯇꯨ ꯉꯁꯥꯏꯅ ꯉꯥꯜꯂꯝꯕ ꯍꯧꯖꯤꯛꯅ ꯃꯝꯊꯔꯛꯑꯦ ꯃꯇꯦꯛ ꯑꯃ ꯀꯩꯅꯣ ꯂꯩꯔꯦ ꯅꯪ ꯑꯗꯨ ꯁꯤ ꯌꯣꯝꯁꯜꯂꯣ ꯍꯥꯏꯔꯒ ꯀꯥꯎ ꯊꯅꯝꯗꯣ ꯌꯦꯡꯉꯣ ꯑꯁꯨꯃꯥꯏꯅ ꯊꯑꯣꯏꯅ ꯀꯩꯅꯣ ꯇꯧ ꯂꯥꯛꯑꯦ ꯑꯁꯤꯁꯦ ꯐꯥꯕ ꯑꯗꯨꯒ ꯊꯅꯝꯕꯤꯗꯣ ꯑꯩ ꯀꯤꯁꯤ ꯀꯤꯔꯒ ꯂꯪꯊꯣꯛꯑꯝꯒꯦ ꯇꯧꯔꯕ ꯁꯤ ꯀꯤꯁꯤꯁꯦ ꯀꯤꯁꯤꯗ ꯌꯥꯎꯔꯤꯕ ꯉꯥ ꯃꯌꯥꯝ ꯎꯕ ꯅꯠꯇꯦ
그냥 안 한 탐을 해서 봐봐 또 시동 주워 밑에 해봐 시 빨리 이마시네 시동 제 수냥 반다냐 시 수제 제 수 아따 lão em rất là cái chủ cái tí là ồ